ꯃꯌꯥꯝ ꯑꯁꯤꯅꯤ ꯗꯦꯜꯂꯤꯒꯤ ꯀꯅꯥꯠ ꯄ꯭ꯂꯦꯁ ꯍꯥꯏꯗꯣ ꯌꯦꯡꯗꯕꯁꯤꯅ ꯁꯤꯅ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯨ ꯑꯩꯁꯨ ꯑꯍꯥꯟꯕ ꯀꯅꯥꯠ ꯄ꯭ꯂꯦꯁꯁꯦ ꯂꯥꯛꯄꯅꯤ ꯑꯦꯟꯖꯣꯏ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯈꯥꯏꯕꯣꯛ ꯑꯃ ꯂꯣꯏꯔꯦ ꯈꯔ ꯃꯅꯨꯡꯗ ꯈꯔ ꯀꯂꯔ ꯋꯥꯔꯛ ꯇꯧꯒꯗꯕ ꯋꯥꯠꯂꯤ ꯄꯥꯂꯤꯀꯥ ꯃꯥꯔꯀꯦꯠ ꯌꯧꯔꯦ ꯃꯌꯥꯝ ꯑꯁꯤꯅ ꯒꯦꯠ ꯅꯝꯕꯔ 2ꯗꯒꯤ ꯆꯪꯅꯕꯅꯦ ꯇꯧꯔꯤ ꯃꯌꯥꯝ ꯄꯥꯂꯤꯀꯥ ꯃꯥꯔꯀꯦꯠꯀꯤ ꯃꯅꯨꯡꯗꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯃꯤꯟꯅꯁꯤ Hello ma'am, good morning. Ma'am, anong vlog ang mga oil? Vlog ni ma'am, ano guys eh? Hospital at kanina eh, buko na hamuti hospital na visit daw gusto. Tuloy check up daw gusto rin. Ma'am, ito vlog na hakbage. Matang-matang lambi khaibong pen thale ma'am. Sa ho gole. Tara ta dore buko. Lambi ki khaibong pen to gole. ꯃꯌꯥꯝ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯒ ꯁꯣꯝꯗ OPD ꯂꯧꯅꯕ ꯇꯤꯀꯦꯠ ꯀꯛꯅꯕ ꯍꯥꯏꯅ ꯇꯧꯔꯤ ꯑꯗꯨꯒ ꯇꯤꯀꯦꯠ ꯀꯛꯂꯨꯔꯒ ꯑꯩꯈꯣꯏ ꯌꯦꯡꯉꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯗꯦꯠꯁꯤꯁꯨ ꯗꯣꯛꯇꯔꯁꯦ ꯐꯪꯅꯕ꯭ꯔꯥ ꯐꯪꯅꯗꯕ꯭ꯔꯥ ꯈꯪꯗꯦꯕꯀꯣ ꯑꯗꯨ ꯌꯦꯡꯉꯅꯤ ꯑꯗꯣ OPD ꯂꯧꯔꯦ ꯂꯧꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ OPDꯗꯣ ꯋꯦꯗꯅꯁꯗꯦꯒꯨꯝꯕ ꯂꯥꯛꯀꯗꯕ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯅꯍꯥꯟꯉꯩ ꯁꯨꯇꯤ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒ ꯑꯝꯇ ꯈꯟꯗꯕꯤꯗ ꯑꯩꯈꯣꯏꯅ ꯁꯨꯇꯤ ꯐꯪꯉꯦ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯌꯥꯡꯅ ꯂꯥꯛꯑꯕꯅꯤꯅ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯀꯥꯈꯠꯂꯒ ꯗꯣꯛꯇꯔ ꯌꯦꯡꯉꯅꯤ ꯗꯣꯛꯇꯔ ꯌꯦꯡꯉꯒ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯃꯈꯥ ꯇꯥꯕ ꯃꯊꯪ ꯑꯗꯨꯝ ꯇꯧꯔꯁꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯗꯣꯛꯇꯔꯕꯨꯗꯤ ꯌꯦꯡꯕ ꯂꯣꯏꯔꯦꯕꯀꯣ ꯗꯣꯛꯇꯔ ꯌꯦꯡꯉꯦ ꯑꯗꯨꯒ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠ ꯄꯤꯔꯝꯕꯗꯣ ꯑꯗꯨ ꯔꯤꯄꯣꯔꯠꯇꯨꯁꯨ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯂꯣꯏꯅ ꯀꯩꯁꯨꯕꯨꯗꯤ ꯅꯠꯇꯦꯗ ꯔꯤꯄꯣꯔꯠꯇꯣ ꯑꯉꯥꯡꯗꯣ ꯈꯔ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯌꯥꯡ ꯈꯔ ꯀꯪꯒꯜꯂꯤꯕ ꯑꯗꯨꯗꯨꯅ ꯆꯥꯗ ꯊꯛꯇꯕꯗꯣ ꯑꯣꯂꯥꯡꯕꯗꯣ ꯃꯥ ꯗꯣꯛꯇꯔꯅ ꯕ꯭ꯂꯠ ꯑꯝꯇ ꯇꯦꯁ ꯇꯧꯊꯣꯛꯁꯤ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟꯗꯣꯏꯗꯤ ꯑꯃ ꯍꯥꯏꯅ ꯑꯗꯨ ꯔꯤꯄꯣꯔꯠꯇꯨ ꯄꯨꯝꯅꯃꯛ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯑꯗꯨ ꯔꯤꯄꯣꯔꯠꯇꯨꯁꯨ ꯂꯣꯏꯅ ꯐꯪꯉꯦ ꯍꯤꯗꯥꯛ ꯂꯧꯔꯤ ꯃꯄꯥꯅ ꯍꯤꯗꯥꯛ ꯂꯧꯔꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯑꯒ ꯉꯥꯏꯔꯤ ꯃꯗꯨ ꯆꯠꯈꯤꯅꯣ ꯉꯥꯏꯍꯥꯛ ꯍꯤꯗꯥꯛ ꯂꯧꯕꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯤ ꯁꯤꯗꯩꯁꯦ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯆꯧꯕ ꯒꯦꯠ ꯃꯄꯥꯟꯗꯅꯦꯕꯀꯣ ꯃꯥꯗꯤ ꯑꯥꯗ ꯂꯩꯍꯧꯔꯤ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯁꯤꯁꯤꯅ ꯒꯦꯠ ꯃꯄꯥꯟꯗꯅꯤ ꯑꯗꯣ ꯆꯠꯂꯅꯤ ꯁꯤꯗꯒꯤ ꯃꯥ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤꯅꯤ ꯑꯉꯥꯡꯁꯤꯡꯁꯦ ꯉꯥꯏꯍꯥꯛ ꯏꯁꯤꯡ ꯀꯩꯀꯥ ꯌꯨꯝꯗꯒꯤ ꯐ꯭ꯔꯨꯠ ꯀꯩꯀꯥ ꯈꯔ ꯄꯨꯔꯛꯑꯦ ꯑꯗꯣ ꯐ꯭ꯔꯨꯠ ꯀꯩꯀꯥꯗꯣ ꯄꯤꯖꯔꯒ ꯉꯥꯏꯍꯥꯛ ꯐꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯅ ꯀꯥꯞꯄꯛꯀꯦ ꯃꯌꯥꯝ ꯃꯤ ꯂꯥꯛꯑꯦ ꯃꯤ ꯂꯥꯛꯑꯦ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯉꯥꯏꯕꯗꯣ ꯃꯤ ꯂꯥꯛꯑꯕꯅꯤ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯛꯑꯒꯦꯅ ꯇꯧꯔꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯛꯑꯒ ꯍꯧꯖꯤꯛꯁꯦ ꯃꯊꯪꯁꯦ ꯄꯥꯂꯤꯀꯥ ꯃꯥꯔꯀꯦꯠꯇ ꯆꯠꯀꯅꯤ ꯄꯥꯂꯤꯀꯥ ꯃꯥꯔꯀꯦꯠꯀꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯆꯠꯄꯒꯦ ꯍꯧꯖꯤꯛ ꯁꯤꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯑꯃꯨꯛ ꯊꯣꯛꯀꯦꯅ ꯇꯧꯔꯤ ꯊꯣꯛꯑꯒ ꯄꯥꯂꯤꯀꯥ ꯃꯥꯔꯀꯦꯠꯇ ꯆꯠꯀꯅꯤ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯥꯂꯤꯀꯥ ꯃꯥꯔꯀꯦꯠ ꯍꯥꯏꯗꯣ ꯀꯅꯥꯠ ꯄ꯭ꯂꯦꯁ ꯍꯥꯏꯗꯣ ꯗꯤꯜꯂꯤꯒꯤ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅꯀꯣ ꯃꯌꯥꯝ ꯒꯥꯔꯤ ꯇꯣꯡꯉꯦ ꯍꯧꯖꯤꯛ ꯑꯣꯇꯣ ꯇꯣꯡꯉꯦ ꯑꯣꯇꯣ ꯇꯣꯡꯉꯒ ꯖꯟꯇꯔ ꯃꯟꯇꯔ ꯁꯥꯏꯟꯁꯇ ꯂꯩꯔꯦ ꯖꯟꯇꯔ ꯃꯟꯇꯔꯁꯨ ꯃꯅꯥꯛꯅꯤ ꯑꯗꯣ ꯌꯧꯗꯣꯔꯦ ꯌꯧꯔꯒ ꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯃꯌꯥꯝ ꯁꯤꯁꯤꯅꯤ ꯗꯦꯜꯂꯤꯒꯤ ꯀꯅꯥꯠ ꯄ꯭ꯂꯦꯁ ꯍꯥꯏꯗꯣ ꯑꯁꯤ ꯀꯅꯥꯠ ꯄ꯭ꯂꯦꯁꯀꯤ ꯁꯤ ꯑꯦꯔꯤꯌꯥꯁꯦ ꯋꯥꯏꯠ ꯀꯂꯔ ꯉꯥꯛꯇꯅ ꯄꯦꯟ ꯇꯧꯔꯦꯕꯀꯣ ꯑꯁꯤꯅꯤ ꯃꯌꯥꯝꯅ ꯀꯅꯥꯠ ꯄ꯭ꯂꯦꯁ ꯍꯥꯏꯗꯣ ꯑꯁꯤ ꯃꯐꯝꯁꯤꯒ ꯂꯣꯏꯅꯃꯛ ꯁꯨꯔꯒ ꯂꯩꯔꯦ ꯁꯤ ꯄꯥꯂꯤꯀꯥ ꯕꯖꯥꯔꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠ ꯁꯥꯏꯗꯇ ꯂꯩꯕꯅꯦꯕꯀꯣ ꯀꯅꯥꯠ ꯄ꯭ꯂꯦꯁꯁꯦ
ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯒꯦ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯎꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯆꯠꯇ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨꯝ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯨ ꯆꯠꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯤ ꯈꯪꯉꯝꯒꯅꯤ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯐꯖꯅ ꯃꯑꯣꯡ ꯆꯥꯅ ꯅꯝꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯝꯃꯛꯏꯕ ꯈꯔꯁꯤꯒ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯦꯟꯖꯣꯏ ꯇꯧꯕꯤꯔꯣ ꯑꯗꯨꯝ ꯑꯩꯁꯨ ꯑꯉꯝꯕ ꯍꯥꯞꯅꯕꯗꯤ ꯍꯣꯠꯅꯖꯕꯅꯦꯕꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯅꯥꯠ ꯄ꯭ꯂꯦꯁꯇꯒꯤ ꯂꯥꯛꯑꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯅꯣ ꯆꯧꯔꯦ ꯄꯜꯂꯤꯀꯥ ꯃꯥꯔꯀꯦꯠꯇ ꯆꯧꯔꯦ ꯄꯜꯂꯤꯀꯥ ꯃꯥꯔꯀꯦꯠꯁꯦ ꯁꯤꯒ ꯂꯩꯔꯦ ꯒꯦꯠ ꯅꯝꯕꯔ 2ꯗꯒꯤ ꯃꯥꯏ ꯒꯦꯠ ꯈꯥꯏꯗꯣꯛꯑ ꯂꯩ ꯃꯥꯜꯂꯦꯕꯀꯣ ꯅꯝꯕꯔ 2 ꯆꯧꯔꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯆꯪꯕ ꯍꯧꯔꯦ ꯃꯅꯨꯡꯗ ꯆꯪꯕ ꯍꯧꯔꯦ ꯃꯌꯥꯝ ꯄꯜꯂꯤꯀꯥ ꯃꯥꯔꯀꯦꯠꯁꯦ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯆꯪꯉꯦꯕꯀꯣ ꯑꯗꯣ ꯃꯥꯔꯀꯦꯠꯁꯦ ꯑꯩꯅ ꯐꯖꯅꯗꯤ ꯕ꯭ꯂꯣꯛꯁꯦ ꯁꯦꯝꯒꯦꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯥꯔꯀꯦꯠꯁꯦ ꯃꯅꯨꯡ ꯆꯪꯉꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤగ్ ꯕꯖꯥꯔꯒꯨꯝꯕꯗ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯂꯩꯔꯝꯃꯦꯕꯀꯣ ꯃꯥꯒꯤ ꯗꯨꯀꯥꯟꯁꯦ ꯄꯥꯔꯇꯤꯁꯟ ꯈꯥꯏꯔꯒ ꯄꯣꯠ ꯆꯩꯗꯤ ꯁꯨꯅꯕ ꯂꯩ ꯑꯗꯨꯒ ꯁꯤ ꯃꯤꯅ ꯍꯥꯏꯅꯩꯕꯀꯣ ꯁꯤꯒꯤ ꯃꯥꯔꯀꯦꯠꯁꯦ ꯌꯥꯝꯅ ꯕꯥꯔꯒꯦꯅꯤꯡ ꯇꯧꯕ ꯃꯊꯧ ꯇꯥꯏꯌꯦꯅ ꯑꯗꯣ ꯑꯩꯅ ꯆꯪꯉꯛꯄ ꯗꯨꯀꯥꯟ ꯑꯃꯅꯤꯗꯗꯤ ꯕꯥꯔꯒꯦꯅꯤꯡꯒ ꯏꯇꯧ ꯇꯧꯔꯛꯇ꯭ꯔꯦ ꯍꯥꯏꯗꯤ ꯐꯤꯛꯁ ꯄ꯭ꯔꯥꯏꯁ ꯍꯥꯏꯅ ꯃꯣꯏꯅ ꯊꯦꯠꯆꯤꯜꯂ ꯊꯝꯃꯝꯃꯦꯕ ꯑꯗꯣ ꯐꯤꯛꯁ ꯄ꯭ꯔꯥꯏꯁꯇ ꯇꯧꯔꯒ ꯑꯩꯁꯨ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯔꯦ ꯑꯩ ꯐꯤꯔꯣꯟꯒꯗꯤ ꯌꯥꯝꯅ ꯂꯧꯔꯛꯇ꯭ꯔꯦ ꯑꯃꯅꯤꯈꯛ ꯇꯧꯔꯒ ꯑꯩꯒꯤ ꯇ꯭ꯔꯥꯏꯄꯣꯠ ꯂꯧꯔꯛꯑꯦ ꯁꯤꯒꯤ ꯇ꯭ꯔꯥꯏꯄꯣꯠꯀ ꯑꯗꯩꯗꯤ ꯄꯋꯥꯔ ꯕꯦꯡꯀꯨꯝꯕ ꯂꯧꯔꯛꯑꯦ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯉꯥꯡꯒꯤ ꯐꯤ ꯑꯃꯅꯤꯈꯛ ꯇꯧꯔꯒ ꯑꯩꯒꯤ ꯑꯣꯏꯅ ꯂꯧꯔꯛꯇ꯭ꯔꯦ ꯀꯩꯒꯤꯅꯣꯗꯤ ꯃꯆꯥꯇꯣꯟꯁꯦ ꯁꯤ ꯃꯥꯔꯀꯦꯠꯁꯦ ꯃꯅꯨꯡꯗ ꯆꯪꯉ ꯑꯦꯁꯤꯁꯨ ꯊꯥꯔꯝꯃꯦꯕꯀꯣ ꯃꯥꯔꯀꯦꯠꯁꯦ ꯏꯪꯕꯅꯁꯨ ꯂꯣꯏ ꯑꯗꯩꯗꯤ ꯃꯆꯥꯇꯣꯟꯁꯦ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯎꯕꯁꯤꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯣꯠ ꯆꯩꯁꯦ ꯃꯁꯛ ꯈꯛ ꯈꯪꯒꯠꯂꯛꯑꯕꯅꯤꯅ ꯄꯣꯠ ꯆꯩꯁꯦ ꯑꯃꯁꯨ ꯄꯥꯏꯒꯦꯅ ꯇꯧꯔꯦ ꯑꯗꯩ ꯁꯤꯒꯩꯁꯤꯒ ꯒ꯭ꯔꯥꯎꯟꯗ ꯐꯝꯕ ꯃꯌꯥꯝꯁꯤꯅ ꯀꯩꯅꯣꯅꯦꯕꯀꯣ ꯁꯤꯒ ꯐꯝꯕ ꯃꯌꯥꯝꯁꯦ ꯁꯤꯒꯅ ꯗꯦꯀꯣꯔꯦꯇꯤꯞ ꯑꯥꯏꯇꯦꯝ ꯊꯝꯃꯦ ꯁꯤ ꯗꯨꯀꯥꯟꯁꯤꯅ ꯗꯦꯀꯣꯔꯦꯇꯤꯞ ꯑꯥꯏꯇꯦꯝ ꯉꯥꯛꯇꯒꯤ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯄꯥꯔꯠ ꯂꯩ ꯑꯗꯨꯒ ꯒ꯭ꯔꯥꯎꯟꯗ ꯐꯝꯕ ꯀꯥꯡꯕꯨꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯂꯩꯔꯨꯔ ꯈꯣꯠꯂꯨꯔꯒ ꯋꯥꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯗꯨꯃꯥꯏꯅ ꯐꯝꯃꯤꯅꯦꯕꯀꯣ ꯑꯁꯤꯒꯩꯁꯦ ꯃꯣꯏ ꯒ꯭ꯔꯥꯎꯟꯗ ꯐꯝꯖꯦ ꯃꯤ ꯃꯌꯥꯝ ꯁꯨꯝ ꯐꯝꯃꯒ ꯂꯩꯅꯩ ꯑꯗꯣ ꯑꯩꯈꯣꯏ ꯃꯊꯛꯀꯤ ꯐ꯭ꯂꯣꯔꯁꯤꯁꯨ ꯀꯥꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯃꯊꯛꯀꯤ ꯐ꯭ꯂꯣꯔꯁꯦ ꯀꯥꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯄꯣꯠ ꯈꯟꯕ ꯑꯃ ꯂꯥꯛꯑꯦ ꯑꯗꯨ ꯂꯣꯏꯔꯒ ꯇꯦꯇꯨ ꯌꯦꯛꯀꯅꯤ ꯍꯥꯏꯗꯅ ꯇꯦꯇꯨ ꯌꯦꯛꯄ ꯑꯃ ꯆꯪꯉꯦ ꯇꯦꯇꯨꯁꯦ ꯑꯦꯛꯆꯨꯋꯦꯂꯤ ꯍꯦꯛ ꯆꯪꯉꯛꯄꯗꯒꯤ ꯇꯦꯇꯨ ꯌꯦꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯕꯀꯣ ꯑꯗꯣ ज़्यादा पेन होता है रेड कलर वगैरह पता नहीं तो क्या थोड़ा सा कर जो आपको चाहिए वो सब हो जाएगा आज तो डेली करते हैं ꯇꯦꯇꯨꯁꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯃꯥꯅ ꯇꯦꯇꯨꯁꯦ ꯌꯦꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯈꯟꯖꯔꯒ ꯂꯩꯕꯅꯦ ꯇꯦꯇꯨꯁꯦ ꯌꯦꯛꯍꯜꯂꯦ ꯅꯪꯅ ꯇꯧꯕꯗꯤ
ꯍꯧꯖꯤꯛ ꯌꯦꯛꯄ ꯍꯧꯔꯦ ꯃꯌꯥꯝ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯗꯤ ꯅꯥꯔꯣꯏꯅ ꯃꯣꯏꯅ ꯍꯥꯏꯔꯒ ꯂꯥꯛꯄꯗꯣ ꯑꯁꯤꯒꯤ ꯃꯥꯔꯀꯦꯠꯁꯦ ꯆꯪꯕꯒꯅꯦ ꯀꯦꯇꯨ ꯌꯦꯛꯅꯕ ꯃꯌꯥꯝꯁꯤꯅꯅꯦ ꯀꯦꯇꯨꯁꯦ ꯌꯦꯛꯀꯦꯅꯅꯦ ꯑꯗꯨ ꯉꯁꯥꯏ ꯅꯥꯔꯣꯏ ꯍꯥꯏꯔꯝꯕꯗꯣ ꯍꯧꯖꯤꯛ ꯌꯦꯛꯄ ꯍꯧꯒꯠꯂꯕꯅꯤꯅ ꯈꯔꯗꯤ ꯅꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯀꯦꯇꯨ ꯌꯦꯛꯄ ꯃꯤꯁꯨ ꯀꯟꯅ ꯑꯋꯥꯕ ꯈꯥꯡꯉꯤ ꯀꯟꯅ ꯑꯋꯥꯕ ꯈꯥꯡꯉꯤ ꯑꯗꯨꯝ ꯌꯥꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯑꯩ ꯍꯥꯄꯛꯀꯦ ꯂꯣꯏꯔꯛꯇꯣꯔꯦ ꯃꯌꯥꯝ ꯈꯥꯏꯕꯣꯛ ꯑꯃ ꯂꯣꯏꯔꯦ ꯈꯔ ꯃꯅꯨꯡꯗ ꯈꯔ ꯀꯂꯔ ꯋꯥꯔꯛ ꯇꯧꯒꯗꯕ ꯋꯥꯠꯂꯤ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯍꯥꯏꯌꯣ ꯃꯌꯥꯝ ꯕꯥꯀꯤ ꯅꯥꯕ꯭ꯔꯥ ꯕꯦꯇ꯭ꯔꯤ ꯌꯥꯎꯗꯕꯩꯔꯥ ꯈꯪꯗꯦ ꯚꯤꯗꯤꯑꯣꯁꯨ ꯅꯝꯕ ꯌꯥꯗꯦ ꯃꯇꯣꯝꯇ ꯕꯦꯛ ꯇꯧꯏ 12% ꯀꯂꯔ ꯃꯇꯣꯝꯇ ꯕꯦꯛ ꯇꯧ ꯂꯩ थोकते हैं रेड कलर नोडर हो गया फिनिशिंग लग के भैया थोड़ा थोड़ा गैप ले लो आप सुन होगा पर ऑप्शन भी नहीं आ रहा सुन लो होगा